ngasi nungdaram phong khiba tuan tuan masi phong singdagi marui ba pausing khongatcharaga mayam da share tawjagi ahan bada marui ba pawamana Manipur gi wangmada thopa thodo ama oiragasu Myanmar da protesters singa police ka Khut Thoknakhre election officials sing Phajinkhre Myanmar military na laibak adugi democracy losing bi Aung San Suu amadi mahaki loina basing Phajinkhre badugi mayokta laibak adugi mafam punamakta miyam hupna horaktuna protest tawi khongjang sangsin ba leptre ngasisu protesters singa police ka Akanba Mawong da Khut Thoknakhre hain agency gi pauna hairi Pausina makha taraduna police na hanagi election officials sing Phajinkhre amaromda United Nations amadi US na laibak adugi military gi thawangbu Akanba Mawong na condemn tawkhre haba pawmusu fongnari atopa pawamana BJP gi worker ahum hatpada sienaba LIT gi terrorist fare BJP gi worker ahum hatpada sienaba LIT gi maruiba terrorist ama Jammu Kashmir police na Samba district gi fare mahakna Jammu Kashmir gi Kulgam Zilada BJP ki worker ahum hat ki baduga mari lenana mak police na matam sangna thi humba ki thabak chathaduna lakraba matungda mak fogat mangam khibani haiba pawmusu fongnari maka chatharak poina topa Manipur gi ba maroi ba paw khramuk taminasi Manipur Central University gi regular BC atuba matamda haplagani haina Union Education Minister na thajaba pirakle Imphal East District ki manungsana Kanchipur da laidiba Manipur University asi English singaniga mangadagi Central University on khraba matungdagi hauzik phawba regular by chancellor amata haptana lairagdibasi regular BC ama hapinaba Rajya Sabha gi MP Sanajawa laisemana ngasi Union Education Minister Ramesh Pokhriyal unaduna taksinkhre New Delhi gi kunga taret Sabdarjang Rota Laiba Education Minister gi residential da ngaseyuk pung mapan makhai taba MP Laisemba Sanajawbaga unakiba aduda University gi regular BC ama athuba matamda hapa mathau tabagi warol yawba aiba chirul amasu ningthauna Union Minister da khusinakhi loinana Union Education Minister na athubada Manipur University gi regular BC ama haplagani Madugi damakta process tawba loisilakle haina ningthau Sanajawbada thajaba pirakhi hairi November English singaniga taragani pandigi court na appoint torakpa administrator amana English singaniga kungi November 13 phawa Manipur University control tawduna lakhi masigi matungda English singaniga kungi December 10 dagi hauzik phawa BC in charge anina mathang charge puduna lakhi regular BC Kananabagi dama English singaniga kungi August 18 amadi kunda shortlist tawraba candidate sing committee amana Education Minister da pisinkhrabasu ngasi fawba tangtaba ama khangdana lakhibani oiriba phibam asina university gi academic amadi administration da apanba kaya thoktuna lakli university asigi court meeting convocation English singaniga taraga mangadagi hauzik fawba pangthokpa ngamdana leiri masigi mathakta regular teaching amadi non teaching staff khan mangamdri university asida laboratory library gi laidik hostel department kya gi classroom gi award polam sing regular BC leitabana menkhatpa ngamdana lairiba kaya sisu MP ningthau Sanajawbana Union Education Minister da pikhiba serol aduda marik sumna palli haidi heba wafam masu ngasi phongkhiba poksesing da phonari Makasa tharak poina topa pawa manamu ahong bamamal da kerosene fan khre Mahila Congress Committee Paurabida Kundrakom Kendra gi Congress ki MLA TS Lokeshona ngasi ahong bamamal da kunjasingna sijinnanaba kerosene pirakpadagi committee asina makhatana kunjasingda yenthokre Kendra sigi Paurabi gi miyamda ahong bamamal da kerosene phanganbagi damakta MLA Lokeshorbu Paurabi gi kunjasingi mohut sinduna thagat phongdorakli loinana kulasigi lambi thong atei award apakya laidib asisu MLA gi athuba miyeng sangbiduna semgat pinabusu committee asina MLA gi mafamda khangalakli haba pawmasu fongnari atopa pawamana thangtabu subject ama oina mahi tamba hokre khongjomda lairiba standard English school da thangta subject ama oina mahi tamba hokre Kimaksna thangtagi mahi asibu subject ama oina school singda tamnabagi pandamda haukiba sahi kyadagi sangsilakpihiba khongthangi saruk ama oina ngasi ayuk
pung mapan taba matamda khongjom da leiba khongjom standard English school da himakski miyeng makhara thang tabu subject ama oina mahairoi singda tambiba hokibani ngasi gi achamba thauram aduda school sigi founder amasum principal oiriba langpok lakpam samananda loinana mairoi sing amasum thang tagi sintak purel kaksing tabam sanathoi sharma yengkhom santi kumar Assistant Professor Manipur University of Culture amasum kimaski thami singna saru yaki heba pawmusu phonari Manipur ya singba puari thiduna horagliba mirol kanaba pisi awang nongpok state singda Manipur na e-office mangjil thari CM Manipur do yelhoi ngeidigi laiminaraglaba tuan ba community singi folk song sing thijinduna Manipur ya singba puari thiduna tungi mirol da khanghanduna kanaba pisi loinana aikhoi amatani haibadu puwarina tasingna taknaba hotnasi haina Chief Minister N Birena Thoknakhre wafam asing asi ayuk pung 12 tabada Imphal gi Singmairong da leiba Hotel Classic Grande pangthokiba Senapati District ki District Administrator oina thaupuriba Kiran napiba Fox Tales of Mau Maram and Paumai haina mingthonba comic book asi release tawbigi thauramda chief guest ki warol piraduna chief minister na phongdokhibin haina spouse makhatari loisilakpoina topa maruiba pawng tanga mayamda share tawjaramge police commando singi allowance pithoktaba sahi ani hele good service mark piba lepkhiba penadre Manipur gi law and order ngak sienba counter insurgency thengnaba amadi Manipur da mayai kabadra karbar tawsing fagatpada asoba thodang loriba Manipur police commando CDO Personal singda Manipur Sarkargi Home Department na piramba CDO allowance adu pidaba sahi ani hele pauksi asina phangba pawgi matung inadi pifam thokpa CDO allowance asi pidabadagi commando personal sing mapukning hanthaba phawre loina sarkar na makhoibu mirai bire haina launare tha amada CDO allowance ona lupa lising ani piramba sing asidagi sahi ani gi mamangdagi pikitabani adubu Thoknakhre mamangna Chief Minister N Birena CDO allowance asi amukhana piragani haina CA thokiba leirabasu thabok oina pangthok pidana leiriba asibu penadre amaramda counter insurgency thengnana ba honabada achoba thodang loriba police personnel sing maru oina commando police singda mathau masakhangna thabak pangthokpagi damakta good service ma GSM piduna police personnel singi mapukning thogat piramba adusu sahi animuk leptuna lairi hairi pawsin hai mathau masak khangna pangthokpa police personnel singda good service mark piduna hena mathau pangthokna ba honapam thui loinana good service mark phangba police personnel singna promotion kabagi khutong chaba phanglamba adusu lambi kapthat pibaga chapmanare maramaduna hiramasigi matangda home department asu Puriba Manipur gi Chief Minister N Biren amadi Manipur Police ki makok thongba Director General of Police ki athubada miyeng sangduna commando singda CDO allowance amadi police personnel singda good service mark pibigi thabasi makhatana sathabiduna police personnel singi pungning thogat piba chummi hairienasu pawsina makhatana phongdurakli mayam aduga hujikunadi matang sa lusinjarage aduga anobu I pawleragari sunjoi soidra mayam update pijarake mayam adu phonge minerasi hujikunadi kainarasin thank you